ꯅꯪꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯣ ꯏꯄꯥ ꯎꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯩꯔꯤꯁꯤ ꯎꯕꯗ 이빠 तसेꯡꯅ ꯅꯨꯡꯉꯥꯏꯇꯦ 미버제 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦꯒꯥꯏꯒꯦ Lishna, happy birthday. Mga, ay engage story. ꯁꯤ ꯑꯃꯇ ꯂꯧꯁꯟꯕꯤꯌꯨ. ꯀꯩꯅꯣ ꯁꯤꯕꯣ? ꯑꯩꯅ ꯅꯪꯒꯤ ꯒꯤꯐ ꯑꯃ ꯁꯨꯝ ꯄꯤꯕꯅꯦ. ꯁꯦ. ꯌꯦꯡꯉꯨ ꯍꯥꯡꯇꯣꯛꯑꯒ. ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯍꯥꯏꯔꯣ? हाय ड्राइविंग लाइसेंस पुत्रो हाय सिंगदौन है लाइसेंस पुत्रो थिंदोरामनी लोंग दाम ओ चो तम थोको चले मिनाई Lishna, ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯕꯣ? Lishna, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ. Lishna, ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯦꯡꯅ ꯈꯪꯉꯤ. Mangal, ꯅꯪꯗꯤ ꯃꯤꯍꯥꯠꯄꯅꯦ. ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯗꯣꯏꯅꯣ? Lishna, ꯅꯪꯒꯤ ꯂꯝꯕꯤꯒ ꯑꯩꯒꯤ ꯂꯝꯕꯤꯒ ꯌꯥꯝ ꯈꯦꯠꯅꯩ. ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ. ꯍꯣꯏ, ꯑꯩ ꯃꯤꯍꯥꯠꯄꯅꯦ. ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯑꯆꯨꯝꯕꯗꯣ ꯃꯌꯥꯝꯅ ꯈꯪꯒꯅꯤ. ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯅꯪ ꯁꯨꯕ ꯊꯥꯃꯨꯛꯇꯤ ꯐꯥꯖꯤꯜꯂꯛꯑꯕꯅꯤ. ꯅꯁꯥꯅꯦꯅ ꯁ꯭ꯇꯦꯃꯤꯅꯥ ꯑꯝꯇ ꯌꯥꯎꯗꯦ. ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ. ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯗꯕ. ꯐꯩ ꯅꯪ. ꯈꯪꯕ꯭ꯔꯥ ꯅꯪ? ꯃꯉꯥꯜ! ꯌꯥꯗ꯭ꯔꯦꯕꯅꯤ. ꯃꯉꯥꯜ! ꯇꯧꯔ 이마디 망해더라. 이마게 이부고. मैडम निहात पद चेन में नंगौद्रे मा आइगी खुत्ता 이마! ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤ ꯂꯧꯔꯣ. ꯑꯗꯨꯒ ꯑꯅꯥꯕꯁꯤ ꯌꯦꯡꯒꯗꯕꯅꯤ. ꯍꯦꯛ ꯌꯦꯡꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯕꯤꯌꯣ? ꯁꯤꯗꯤ ꯈꯜꯂꯨꯔꯦ ꯄꯣꯠꯁꯦ ꯑꯝꯇ कदोरे ꯅꯝꯕꯔ ꯊꯥꯗ꯭ꯔꯤꯌꯦ. ꯄꯣꯠ ꯌꯥꯎꯔꯦ. पोट यावरे हाय कइनो हाइसिबो लाउसी परो ꯄꯣꯠ ꯌꯥꯎꯔꯦ कदा ꯇꯨꯁꯦ. हाइस सिदि केस याम लुइने पोट कोना फाबाइदुनि ꯅꯨꯡꯁꯤꯜꯂꯛꯇꯦ ꯊꯝꯕꯤꯔꯣ ꯄꯨꯟꯁꯤ ꯑꯣꯏꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯅ ꯑꯩꯁꯦ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯝꯕꯅ ꯑꯩꯁꯦ ꯉꯥꯎꯔꯕꯤ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯂꯩ. ꯆꯦ ꯃꯉꯥꯜꯒ ꯆꯠꯂꯨ. ꯌꯥꯏꯐꯕ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯚꯥꯏ. ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯂꯩ. ꯅꯪꯉꯣꯟꯗ ꯁꯥꯛꯆꯕ ꯂꯩ.
사오름세 강ning 방강수는 게임 칼로 아이진 카라 방글로 이렇게 들어게 아스 모잉아 빠트로 거기다 아도르디 아 ngasi디 sen khara thokle sa hojik phawda punna la ahum di sure diwat watre kuri joi diwali am to lemna tha ya de ko kana laki Kanya lai. Siya ano pa sulak ni nang ayam ni. oh mangal tu nahamoy khoi da dress gift tawr ko pabung du ne คุยพงนี่ ha ꯃꯐꯝꯁꯦ ꯔꯣꯃꯥꯟꯁ ꯇꯧꯐꯝ ꯅꯠꯇꯦ ꯔꯣꯃꯥꯟꯁ ꯌꯥꯝ ꯄꯥꯝꯃꯒ ꯅꯦ ꯔꯦꯁꯇꯨꯔꯦꯟꯠꯇ Papa, kailangan ng lima matawas mo. Ay, Papa. Imati bang salita na. Ay,